पाउजेदे युम्फम ओइबा मरोइबा पाउ खराब जे तौजरे मिनिस्टर एमएलए अमदि पुलिस डिपार्टमेंट की मकोक थोंबसे पोक्सेल सेंग्रिबा मखै लमदम मसिदा माइका ड्रग सिंग मुथकपा ओइथोक्लोय रामेश्वर लेबाक असigi मिनिस्टर एमएलए अमदि पुलिस डिपार्टमेंट की मकोक थोंबा ऑफिशियल सिंग पोक्सेल सेंग्रिबा मखै लमदम मसिदा माइका ड्रग सिंग मुथकपा ओइथोक्लोय आइना कैरो केंद्र के एमएलए रामेश्वर फोंदोक्रे वाफम असि ngasi इंटरनेशनल पीस एंड सोशल एडवांसमेंट एफाना सिंदुना अनेरक सुबह ओइना कांचीपुर लेबा पैराडाइज ऑफिस पांथोप सोलर स्टडी लैम्प यांथोपगी थोरम दमागना फोंदोखिबने मागना मखा तारदुना हाइकिबदा लमदम मसिदा लेंगाना चांगसिलाग्लिबा वार ऑन ड्रग्स अमदि अतै लुप क्याना ड्रग्स की मेयुक्ता चांगसिलिबा लान असि खुनाई असिगिदमक्तने अदुबा हौजिक लेरिबा लेंगाक असिगी मिनिस्टर्स एमएलए सिंग अमदि पुलिस की मकोक थोंबा ऑफिशियल क्याना मपुक्सेल सेंगदबा मखोइकी मारुमदा चाउना ड्रग लारुनबा मियु क्या जोखतुना थमलिबा असिना अदुम मखा चथरबदी अकोइगी फुरुप असि लमदम असिदगी सोइदन मुटखरगने मांगना मखा ताना हाइकिबदा इम्फालदगी खरा हाइदरग मोरे यौखिबदा निंगतंबा लेबाक अमा मानदबा असम राइफल्स अमदि अतै सिक्योरिटी फोर्सिंग मखादा लैदुना अंगम अथु नत्रबदी हिंगबदा जामना लुबा लेबाक अमा ओइरे आइना नुंगनांगपा फोंदोखे ngasi solar lamp yenthokpagi thorom aduki matangda palladuna phangna haikibada ispa gumba lup amar sintra ngasi mairoi kya da solar lamp yenthokiba asi kemele amu ena tawge khanbada su ektangam da thabakne matungda su asingum afafa thabak sing leptana chathaduna youth for future haipa wakhalonda ahinba miyang thamduna asang banha puthokna ba aikoi pundak honimene se aike nagalamar class 9 dagi 12 fawbagi syllabus handharoi dore Central Board of Secondary Education CBSE na chaliba academic 2021-22 ki oinade class 9 dagi 12 fawbagi syllabus kakthadana bore blokre board asina thadura kiba anoba syllabus asida mamang sahida lauthokiba chapter sing amari topic sing adulak liba session 2021-22 da amagana habjalagle official oiba source amagi matugina syllabus handhan kiba adu kumjali sing ani kunmathoi gi parikha khaktagi yengduna paigat kiba थौरांग ने हाइरे ममांग चहिदा CBSE ना COVID-19 दा छात्र सिंह दा पिरिबा साइथिंग अदुगी सरुक 30% अंतरनर वरेप लौखे पनबा जाबदि हारिबा अंतरबा सिलेबस असिदा तम किबा छात्र सिंह अदु लाग्रिबा पे अबदि जुन मनुंग दा परीक्षा मेयुक नगदौरिबाने इम्फाल वेस्ट पुलिस ना मियुई अमा क्रोर अनिरुमगी कानी का कोनना फारे इम्फाल वेस्ट पुलिस ना ngaraang nubida kangla tompi santibor area dage malemgi kaithin delupa crore anirumgi oigedaba kani kilo 88.045 ka kona mioi ama phare kani ga kona faraba adu sandif limbu sahi kunthraga mathoi apokpa laikhidraba manber limbu irang part 1 dagi haujikna kangla tombi santipur de leibane mahak faraba polam single loina ngasi nungthil impal west SB ka da pawmi singi mamang tu pothokre SB ke megasandran aikibada ngarang nubidang pungnipan makhairum tabada akakna papaw ama phangbadage impal west ki deputy SB operation amarjit singh DSP Commando Y Kishore Chan Inspector OC Commando P Achobuna Lusingba team Amaga Sangmai Police ka luidana Kangla Tombi Santipur area da thiba humbagi thabak chatharingaida registration number yaudaba eco ben amamyoi amaga loina khamdun leiraba thengnabadagi wangpong chatharaga gari adu check tobada bag ani da kani adu yoromba thengnake maki jumda thiba humbagi thabak chathabada sel oina lupa lakh taramapal lising marfu manga su phagatke baragasida wakat bifam pamduna lambi thingkre ban saugat panis chingnabana phurakpadagi pawmi sokle rims da MBBS manga suba semester tamliba athokam sanaton gi misi gi matangda semkiba JS na sintulanga si khurai maikai gi tongan ba mafam singda wakat bifam pangthuk tan lambi thingbagi khongjang changchen kre JN hospital lambi dagi lamlong phawbagi lambi singda uwa phajenduna lambi thinggi bedana tana khurai thangjam laikai du samyam na lambi thingke Paulau bacatpa impact TV ki paumi ama TV tower ki manak taban sogat pani singna basina phorak padagi sokle haire atopa pau amadana Afghanistan da series 9 da bomb bokhai pada chahum chumna manga sire chahum yankhai sokle Afghanistan da hauki patha da series 9 da bomb bokhai ki thogduk ta miui chahum ga chumna manga sire chahum yankhai sokle masidana da police officer amasu kaptana halamle haire Bharat na akan bamung da condemn tawkhre Myanmar da military na hingsa ki thawung kya sathari badubo Bharat na akan bamung da condemn tawbaga loinana phajinduna tamliba rajniti ki pondi sing khudakta thadokmana bakhagan kre aire makha tarakba atopa pau amatana COVID-19 mioi lising marfuga mapan chama gu kunmapan positive oiraga sadret taraga mari laikidre India da tha taruk ki manung da nongmada khwaidigi wangba record oire
India COVID-19 laichat asigi anisuba web hiena kansilaki bagaloinana haukiba pung kunmari asigi manungda miyoi lising marfuga mapan samba kunga mapan positive oidana miyoi chatet taraga mari sikre laibak asida haukiba tha taruk asigi manungda laichat asin nomada khwaidagi wangba record oire ngasi ayu pung nipan rom taba matamda Ministry of Health and Family Welfare na thokiba cherol amada India COVID-19 ki laichat asigi apan confirm case masing crore amar lakh kulumdoi lising marfudara ni thoi chani humpu yokiba galoinana laichat asina maram oidam laikidaba apan bamasing su lakh amaga lising humpu gamari samaga ni phuga mathoi sukre hariba matam asigi manungda laichat asidagi mi lising ni phuga mari chani sumna ani gi phibam phagalaktuna togan togan ba hospital singtagi discharge tawkhre apun ba discharge tawkiba masing su crore amar lakh taraga maga lising humpuga mapan chani ni phuga mathoi yokre haujik laibak asida COVID-19 laichat asigi apun ba active case masing su wangkalaktuna lakh taruk lising jangkai kanipan chanipan umra kanipan oire hariba asiki manungda miyoi lising nipan chamapan ni phuga mari gi phibam lure loinada laichat asi hek laibak asida sandorak padage haujik bhogada miyoi crore kunga mari lakh humpuga mapan lising jangkai mapan chamaga marfudra ni thoi test tawduna sarkar amasung miyamna ICMR gi protocol amasung SOP ngang changsilli hainasu cherol aduna makatare India gi oina khoidagi laichat asina thogalaba state amo reba Maharashtra da hariba matam asiki manungda miyoi lising ni phuga taret samapan taraga humdai positive oikiba galoinana miyoi chamri marfu mathoi laikhidre aduba matam asiki manungda miyoi lising kunga mari sama kun mangagi phibam phagalaktuna tongan tongan ba COVID care unit chingdagi discharge tawkhre Maharashtra gi hek mathangda Kerala da matam asida miyoi lising ani samanga supna nipan positive oiduna miyoi taramari laikhidre state asida su laichat asida gi miyoi lising ani chani marfuga taret ki phibam phagalaktuna discharge tawkhre ahum subada Karnataka da hariba matam asiki manungda miyoi lising mari sampan marfudra mathoi positive oiduna miyoi taruk laikhidre adubo miyoi lising amaga chatruk kunthraga mathoi gi phibam phagalaktuna discharge tawkhre mari subada Andhra Pradesh da matam asida miyoi lising amaga chani marfuga nipan positive oikiba galoinana miyoi manga laikhidre miyoi chatruk tara gi phibam phagalaktuna tongan tongan ba COVID care unit singdagi discharge tawkhre aina so ministry asina makatare atopa pau amadaso Bangladesh da laibak sinba thungna lockdown lauthokre Bangladesh da COVID-19 ki haujik oriba phibam madu yenglaga laibak adugi sarkar na lakadurba ningthaukaaba numitagi laibak sinba thungna lockdown lauthokre masina marum oiraka laibak adugi sarkar na miyam punamakta section wahai kya thamduna lockdown manungda miyamna mapan thoktana basu khanan khibaga loinana masa masa na khangna section duna punsida khudong thiba kya thokadabadu nga thokna da appeal tawkhre laibak adugi sarkar na miyamda appeal tawraduna aikhoi COVID-19 thengnabada punna lepminaduna masibu maithiba pc haigre aroibadu content sing asigi maruiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yangbi pupna mapathaga chari channel asin adumda kanarabadi subscribe to video basna subscribe to biro modoinana like and share to su kawi kun pramappu amaghana thaga chari